Binana sinarakliba potsaktu jetna paishillaga yumda halaklibadu chingsang masadu laitafam khangde thawanbu yumda thanamlaga chingsang garidu mamai leiraga thaudore matam sangna khangna lakhiba magi haurakpham magi imari ngasidi mallaba chejet asida iriba maye khara asina langla langjin kharadi soiduna khanghanba ngamlagani khallubada chema jet adu hangdoklaga iriba mayek singdu mamit kuptaba makhai munna yengduna lei adubu tarai bathabaksu oiroi haiba chingsang khangi aduna number asigi maramda kamdawna khangdokani haina wakhal ngaihak tawi khukan panganba sakti leiba kaya amaga loinana hingba punsini aduna karigumba ama khangningba karigumba ama thidokningba matamda mateng chawna lokpham lei adubu madu phana oiduna su chingsang thabak asidi lona tumen kanasu khangkandana pangthoke haina khalli amuk su ningsing lei ahinga doda dibena magi maphamda hanjin hairakhiba magi punsidi matik chawba punsini haibadu adubu wahai adugi wahan thokti chingsang ngasi su khangba ngamdri madugi mahutta punsi khongchat adudi ahinga dodagi hauraga maikai lalaba punsi khongchat oikre ningsing lubada chingsang pukning nungsiba phaure ahinga dodagi hauraga ngasi phawba leptana chatliba khongchat asi mitmangda mayek sengna uri ahinga doda angang macha mahakna akiba kaya ama khangjen devena hairambagi matong in nongalamdai arapa khungangdagi imphal karakpa bus ama laklibudu tonglaga imphal yaunaba lakhibani bus manungda tonglakhiba passenger sing adusu angang macha aduna nongalamdai doda lamhangdudagi karaklibadu kanagi machabu oirigaba haina tumin chingsangbu yengi adubu chingsangdi mayamna mabu yenglibadu yengshilode mamai mamit pungpom laga ahangba sit thiraga tapna phamthai aduga mamai du non tharaga leikre lambina ka phattabaga imphal yaunaba lakpada phana kuina chang tongminarakliba mayamduna mathang kumthakhiba duda mahaksu matung inaraga kumthare wakhalna tarakpadagi imphal mayol asida lakpasi ngasina ahanba oibana chingsangdi mafam adu ubada angakpa sangsar amaga chap mane divena hairakkhibagi matung in bus parking adugi manakta leiba khongup kap thaba halladugi mafam thire adubu kaithelduna chawbaga halladubu thiribadu chingsang thifam khangzellaktre mamai thangdadi mafam aduda leiramba ahalniba kharada hangbada kap thaba halladudi ngarangdagi lakhitre haina hairakpaduda chingsangdi mapi ira chenba hawi chawraba imphal mayolladuda angang macha mahakna kanagi manakta chatlugani karamba mafamda saidang pham laurugani numit madi asum leithaki nongalambadagi numit yungba matam yaurakle adu phawbada chingsang kaitheladugi chidaida tumina leplibadu machi lengde ngaihaki matungdadi numit ki maikaidu leithakibadagi chingsang masadu hena mipaibu pokpa hawi adubu wakhalda thawna ama khamjillaga kari tawgani hainu wakhal khanba hawi ayuktagi kari su chadana tumina leplibadu makhuta pairiba dibena pirakhiba seldu lauthoklaga dukan amadagi bread packet amaga ising bottle amaga leiraba matung lambigi chidaida leplaga chari bread tu chana home aduda mayamga leminarakhiba mayamga punna chaminarakhiba punna sanaminarakhiba pumnamakadu ningsinglakpada chingsang chana mapi singthai ngaihak leiraga chawraba kaitheldu tapna khuntaklan sibagum kanasu leishilaktabaduda chingsang akibadu khangjillaga ahing adugi yarekpham thirakpani manak nakpada ahing lekpa yaba hotel amada changlaklaga hotel gi counter nupa aduda hangle kaka gi hotel sida ai kita leijage counter da leiriba nupadu chingsang bu munna yenglei mafi marul su imot masak machu su ithok thokte numit chuppa ama nungsagi makhada leirubagi masadu ichok thanasu oi matawda nungsidaba khonjel amada haire kadaidagi ngangnu nangde arapadagi ni kaka aigi mingna chingsang kawi soidadi kaidoriba aigi leifam amata leiti kaka aibu khita leihanbiyu Hey,
ꯌꯥꯗꯦ ꯌꯥꯗꯦ ꯃꯐꯝꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯆꯠꯂꯣ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯀꯀꯥ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯑꯩꯕꯨ ꯑꯝꯇ ꯂꯩꯍꯟꯕꯤꯌꯨ ꯍꯩ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦꯗꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯛꯀ ꯉꯥꯎꯏ ꯍꯦꯁꯩꯗ ꯆꯠꯂꯣ ꯆꯠꯂꯣ ꯁꯩꯗ ꯅꯣꯏꯒꯤ ꯂꯩꯐꯝ ꯑꯝꯇ ꯂꯩꯇꯦꯀꯣ ꯊꯨꯅ ꯆꯠꯂꯣ ꯅꯤꯄꯥꯗꯨꯅ ꯇꯊꯤ ꯇꯊꯤ ꯉꯥꯡꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯑꯍꯜ ꯅꯤꯄꯥ ꯑꯃꯅ ꯃꯐꯤ ꯃꯔꯣꯜ ꯇꯥꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯪ ꯁꯤꯗ ꯇꯨꯝꯕ꯭ꯔꯣ ꯑꯉꯥꯎꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯆꯤꯡꯁꯥꯡꯅ ꯍꯪꯂꯤꯕꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯂꯤ ꯁꯪꯁꯥꯔꯁꯤ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯤꯛ ꯍꯤꯛꯊꯔꯤ ꯃꯨꯛꯇꯥ ꯃꯌꯥꯝꯁꯦ ꯈꯨꯟꯕ ꯂꯥꯛꯄꯗ ꯆꯣꯛꯊꯔꯦꯅꯦ ꯑꯩꯗꯤ ꯁꯦ ꯑꯩꯒꯤ ꯈꯥꯎꯁꯤꯃ ꯃꯁꯤ ꯊꯟꯗꯅꯤ ꯑꯩꯅ ꯈꯨꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯅꯪ ꯂꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯋꯥꯗꯨ ꯍꯥꯏꯔꯒ ꯕꯣꯇꯜ ꯑꯍꯥꯡꯕ ꯃꯌꯥꯝ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯂꯤꯕꯗꯨ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯎꯠꯂꯛꯏ ꯑꯉꯥꯎꯕꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡꯗꯤ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯋꯥꯍꯪ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯏ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯕ ꯍꯣꯇꯦꯜꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯣꯇꯦꯜꯒꯤ ꯐꯥꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯣꯟꯈꯠꯅꯔꯒ ꯂꯩꯔꯤꯕꯗꯨ ꯑꯃ ꯊꯥꯡꯊꯔꯒ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯇꯨꯝꯅꯕ ꯁꯦꯝꯃꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯤꯀꯨꯞ ꯑꯃꯗ ꯍꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨ ꯆꯤꯡꯁꯥꯡ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯇꯥꯕ ꯍꯧꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯁꯨ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯕꯤ ꯑꯣꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯃꯔꯝꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯁꯥꯎꯔꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯏꯪꯊꯔꯛꯇꯨꯅ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯁꯥꯡꯅ ꯃꯐꯝꯗ ꯎꯠꯂꯤꯕ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏꯕꯨ ꯃꯅꯨꯡ ꯃꯄꯥꯜ ꯐꯥꯎꯅ ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯋꯥꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯔꯛꯄꯗꯨꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗꯨ ꯃꯁꯥꯅ ꯌꯥꯖꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯏ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯈꯛꯇ ꯂꯩꯒꯗꯕ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯅꯤꯡꯕ ꯄꯣꯛꯂꯛꯄꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯅ ꯊꯋꯥꯟꯒ ꯌꯥꯅꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯊꯋꯥꯟꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯊꯥꯖꯅ ꯑꯣꯏꯅ ꯊꯣꯡꯏ ꯏꯆꯝ ꯆꯝꯕ ꯃꯊꯦꯜ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕꯅꯤ ꯆꯤꯡꯁꯥꯡꯅ ꯃꯍꯥꯎ ꯂꯩꯅ ꯆꯥꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯋꯥꯈꯜꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯆꯤꯡꯁꯥꯡꯗꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯔꯝ ꯃꯣꯛꯄ ꯊꯋꯥꯟꯅ ꯃꯆꯦ ꯁꯛꯂꯕꯤ ꯊꯥꯖꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯍꯧꯔꯤ ꯆꯦ ꯅꯣꯏ ꯃꯣꯔꯦꯗꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯕ꯭ꯔꯣ ꯑꯌꯥꯝꯕꯅ ꯆꯥꯏ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯅꯩꯌꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯆꯦ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯌꯥꯏ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯣꯡꯁꯤ ꯑꯗꯣ ꯅꯣꯏ ꯇꯌꯥꯏꯗꯤ ꯀꯩ ꯃꯊꯦꯜ ꯄꯥꯝꯒꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯃꯥꯗꯤ ꯄꯪꯆꯥꯗ ꯆꯥꯕ ꯍꯩꯅꯕꯅꯤꯗ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕꯗꯤ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯗꯦ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯏꯆꯥꯅꯃ ꯆꯥꯅꯗꯕꯒꯨꯝ ꯊꯥꯖ ꯏꯉꯛꯉꯛꯅ ꯍꯪꯂꯛꯏ ꯑꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯩꯇꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗ ꯊꯥꯏꯅ ꯇꯌꯥꯏꯅ ꯃꯊꯟꯇ ꯂꯩꯔꯛꯄ ꯀꯥꯟꯗꯀꯣ ꯆꯥꯅꯤꯡꯉꯥꯏ ꯐꯪꯗꯕꯗꯒꯤ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯃꯣꯔꯣꯛ ꯑꯣꯏꯅ ꯆꯥꯔꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈꯤꯅ ꯍꯥꯏ ꯑꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯌꯥꯏꯅ ꯃꯣꯔꯣꯛ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯑꯣ ꯅꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯗꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯨ ꯃꯩ ꯆꯥꯈꯤꯅ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯑꯗꯨꯒꯤ ꯑꯍꯤꯡꯗꯒꯤ ꯇꯌꯥꯏꯗꯨꯗ ꯃꯥꯡꯈ꯭ꯔꯕꯅꯤ ꯀꯣꯟꯅ ꯆꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯤ ꯑꯗꯨꯁꯨ ꯇꯥꯆꯧꯅ ꯃꯣꯔꯦ ꯆꯠꯄꯗ ꯃꯣꯔꯦꯗ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯤꯅ ꯍꯥꯏꯌꯦ ꯇꯌꯥꯏꯗꯣ ꯍꯥ ꯃꯣꯔꯦꯗ ꯂꯩꯔꯝꯃꯦꯕ ꯃꯣꯔꯦꯗ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯊꯋꯥꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯖ ꯈꯪꯅꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯔꯦꯒꯤ ꯀꯩ ꯂꯩꯀꯥꯏꯗ ꯂꯩꯔꯛꯏꯅ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯆꯦ ꯏꯝꯐꯥꯜꯗꯒꯤ ꯃꯣꯔꯦ ꯆꯠꯄ ꯒꯥꯔꯤꯗ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯌꯦ ꯑꯣ
ꯊꯥꯖ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯊꯋꯥꯟꯁꯨ ꯋꯥꯔꯤꯗꯨ ꯃꯊꯪ ꯃꯊꯪ ꯆꯠꯊꯕꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯩꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯋꯥꯟ ꯆꯤꯡꯁꯥꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯌꯥꯏ ꯆꯤꯡꯁꯥꯡ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯂꯩꯔꯝꯕꯗꯨ ꯊꯋꯥꯟ ꯆꯪꯂꯛꯄꯗꯨꯗ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯦ? ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦ ꯇꯧꯅꯤ꯫ ꯀꯩ? ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯤ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯀꯅꯥ? ꯀꯥꯏꯗꯒꯤ? ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯗꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯛꯅꯤꯗꯦ꯫ ꯆꯤꯡꯁꯥꯡ ꯊꯋꯥꯟꯒꯤ ꯋꯥꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯟꯁꯨ ꯇꯞꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯆꯦꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯟꯕꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯗꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯧꯍꯟꯁꯦ꯫ ꯆꯦꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯄꯤꯕꯤꯁꯦ꯫ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯆꯦꯒꯤ ꯆꯠꯐꯝ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏ꯫ ꯁꯦꯜ ꯁꯨꯝꯇ ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯊꯑꯣꯏꯅ ꯂꯩꯍꯟꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯌꯣꯅ ꯍꯥꯏꯌꯨ꯫ ꯑꯗꯣ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯏꯟꯁꯥꯡ ꯃꯍꯥꯎ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯕꯛ ꯍꯦꯛꯇ ꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯋꯥꯟ꯫ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗꯗꯦ꯫ ꯁꯨꯝ ꯆꯦꯅꯁꯨ ꯌꯨꯝꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥ ꯁꯦꯡꯕꯤꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯌꯥꯅꯤꯅ ꯍꯥꯏꯗꯣꯛꯎꯔꯦ꯫ ꯑꯍꯜ ꯑꯃ ꯍꯥꯏꯅꯩꯅ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯑꯍꯜꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯁꯣꯜꯂꯤ꯫ ꯑꯗꯨꯒꯤ ꯊꯥꯗꯣꯛꯑꯒ ꯂꯥꯛꯄ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯁ ꯑꯩꯅꯁꯨ ꯅꯠꯇꯕꯁꯤꯕꯨ ꯇꯌꯥꯏꯅꯗꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤꯅꯕ ꯊꯝꯕ ꯃꯤ ꯐꯥꯎꯕ ꯃꯤ ꯑꯗꯨꯝ ꯈꯜꯂꯤꯗꯣ ꯑꯗꯨꯗꯗꯤ ꯃꯁꯥꯅ ꯊꯤꯕ ꯋꯥ ꯇꯥꯝꯅꯤ꯫ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯒ ꯊꯕꯛ ꯍꯦꯛꯇ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯋꯥꯟ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯊꯝꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ? ꯆꯤꯡꯁꯥꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯌꯥꯔꯛꯇꯕꯗꯨꯗ ꯊꯋꯥꯟꯗꯨ ꯃꯃꯥꯏꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯆꯨꯔꯨꯞ ꯃꯆꯩꯗꯨꯃ ꯆꯤꯡꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯤꯡ ꯑꯗꯨ ꯊꯥꯖ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯏ꯫ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯀꯌꯥ, ꯊꯋꯥꯏ ꯋꯥꯈꯤꯕ ꯃꯇꯝ ꯀꯌꯥ, ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯃꯤꯀꯨꯞ ꯀꯌꯥ, ꯃꯇꯝꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯗꯨꯗ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯇꯥꯏꯕꯪ ꯃꯌꯥꯝꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗꯕꯨ ꯆꯠꯂꯤꯒꯕ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯐꯖꯕ ꯈꯛꯇꯕꯨ ꯌꯦꯡꯂꯒꯦ, ꯅꯨꯡꯁꯤꯕ ꯈꯛꯇꯕꯨ ꯈꯜꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯣ ꯆꯤꯡꯁꯥꯡ ꯊꯕꯛ ꯆꯠꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯐꯨꯔꯤꯠ ꯈꯨꯗꯥꯡꯗꯨ ꯊꯦꯛꯀꯠ ꯊꯦꯛꯀꯠꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯒꯤ ꯋꯥꯏꯗꯨ ꯇꯩꯅ ꯇꯩꯅ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯛꯄꯗ ꯆꯤꯡꯁꯥꯡꯅ ꯀꯨꯝꯊꯔꯛꯄꯗꯨ ꯎꯍꯧꯕꯗꯒꯤ ꯊꯦꯡꯖꯤꯜꯂꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯊꯈꯤꯒꯦ ꯇꯧꯏ꯫ ꯏꯃꯥ! ꯃꯇꯥꯡ ꯆꯥꯅ ꯆꯤꯡꯁꯥꯡꯅ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯇꯨꯒꯦ ꯇꯧꯔꯤꯕꯗꯨ ꯉꯥꯛꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯗꯨ ꯆꯥꯍꯧꯗꯕꯗꯒꯤ ꯃꯥꯁꯨ ꯌꯥꯎꯅ ꯋꯥꯏ ꯇꯩꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛ ꯍꯥꯏꯊꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯕꯗ ꯃꯁꯥꯗꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯀꯣꯏꯔꯥꯎꯅꯕ ꯃꯤꯠꯁꯅꯥ ꯑꯅꯤ, ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯒꯤ ꯃꯒꯨꯟ ꯂꯩꯕ ꯃꯤꯠꯌꯦꯡ, ꯈꯖꯥꯏ ꯃꯊꯛꯀꯤ ꯑꯃꯨꯕ ꯁꯝꯕ꯭ꯔꯨ, ꯁꯝꯕ꯭ꯔꯨ ꯑꯗꯨꯅ ꯅꯤꯄꯥ ꯃꯥꯕꯨ ꯁꯨꯝꯍꯠꯈꯤꯕꯅꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ, ꯁꯝꯕ꯭ꯔꯨꯗꯨꯅꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ, ꯉꯁꯤꯁꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯤꯠꯐꯝ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯅꯤꯄꯥ ꯑꯁꯤꯒꯤ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯃꯆꯤ ꯂꯦꯡꯕ ꯉꯝꯍꯟꯗꯦ꯫ ꯁꯛꯇꯝ ꯑꯗꯨ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯣꯏꯖꯔꯕꯁꯨ ꯊꯥꯖꯒꯤ ꯃꯐꯝꯗꯗꯤ ꯆꯩꯅꯥ ꯀꯌꯥ ꯈꯪꯂꯛꯂꯕ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯣꯏꯖꯔꯒꯁꯨ
Chagi mafamdadi magul laiba mityeng oina ure. Mabu mathanungda konsinlaga lengba otpasu ngamda lairibadu sakhangdaba lamlanba ama oina khalaktre. Mana punglaba upalamagi ukhada thamoi manu pothajabagum phaure mikup aduda. Nipa magi magul laiba maithongadu asum yenglakpada numidangda lemna thomkhibagi laibaki oi thangba nakalda tariba dakpham adu ubada thaja wakhal mangna maithongdu mipaijabu mataw utlaga jinbaldagi tapna haire. Dakphamse ai soikre. Chingsang sunupi mahaki mipaijabu mataw aduni tapna mengna hairakliba khonjel aduni wakhaldu mangba makhai tapna khumlei. Jaina Powdre. Aduba dakphamse di laihaure. Leijasan maguli ba dakphamni. Dakphamse uraga aibu hena saurabadi. Sauragana aibu inthalu. Kamaina Khangde. Ngangnariba warido amana amagi paukhum pinabagi wani adubu wakhalde amata tanadre. Thamoi anido asum asum nakshinnarakpagam lapthokningbasu phaunadre. Adubu tanja aduda chingsangi phondu call lakshinba aduda animak wakhal khanglak laktuna khangpre khangnu phukphuk haugatnaba hone. Chingsang su masadu tokpham khangda ithak thakatna lakliba call du fat paikhal. Thajusu tokpham khangda mamaidu leithoklaga ikaiba khangbada mamit mana ushilagale. Tokpham khangda wai taibagi pairamba wai paradu kadaida leikhre haina koithi thiri. Nakal lamaromda turaga leirimnibadu phat lokhatlaga taiba loishindana leiriba matektu taha taithokpa amuk haukhre. Chingsang su phone do thamkhraga thajana tawribadu yenglei. Kari haigane haibasu mikup aduda wakhal thokdre. Adubu karino amata hairamda thoklaklagadi maduni hena phajaroi khalladuna khanghai khangjinda chaibai lakpai hairi. Nang imungi thabuk tawuse mainabra. Ha. Aina wa ma haibada anira khana hainabagi hainabise kem kuine lekhidawrige. Adu wanati. Imungi thabukse yumda sulum tawrakpra haibani. Keke thabuk deiba. Angang oiringaidagi imungi thabak makup matadi hairaga dum lakpani. Mama leikidraba matong mama Sanjoygi manakta leibadagi thabak hena tawba hairabani. Aduna ase haite haina haininga leite. Masadu ipapa khatna mamit manado taru panglaga haire. Loina dum haye. Batawadu chingsang ngaihak muna yenglaga. Imungi thabak hai haiduna so free da pangsuda sugan. Free da tawi baise value kam talei da bani. Imungi thabak oigera mapan gi thabak oigera mamal yaudaba thabak tawbagi haina bidu leigan. Wahai paring asangba mahairaklibaду thajadi kari haininglibanu wakhal tade. Yum masibu sipi sengbibasi tasaina yaningdrabra. Natraga khudong chaba piyu hairakani khanbagi hairibra haina wakhalda khali. Kari khumgani khumpham khangda wai tairambadu chap leplaga chingsangbu munna yengduna le. Chingsangsu masadu ithak thakatna makha tai. Yumsida thabak subinabani haidana thengnaba mi ama hekta aina yumsida pusindi. Thajaba yadaba tungda khudong thiba thoklakpa yaba misak oiragadi yumsi senadrasu leibada akaiba kashuk leite. Sum thabak leitabagi tawbani. Matungda tawganu hairasu ai tawraroige. Ai nangonda tawganu na haidi aigi wakhalda leibada sum haibani. Nangba yumsida purakhibase aigi yumgi thabak sunaba nate. Adubu phari matam khara leiringaisida yumgi thabak singse yingsinbagi thabakse ai nangonda sinarage. Aduga yaragadi numidangi insangdo ngaranggi insangdo thongamo.